ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯨꯗ ꯍꯥꯞꯆꯤꯜꯂꯒ ꯂꯩꯅꯨꯡꯗ ꯐꯨꯝꯕꯒꯤ ꯃꯍꯨꯠꯇ ꯋꯥꯡꯂꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯀꯥꯕ ꯉꯝꯂꯔꯣꯏꯗꯧꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯅꯞꯇꯨꯅ ꯊꯝꯂꯝꯕꯒꯤ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯕꯗꯒꯤ ꯑꯊꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯖꯤꯕꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯁꯤꯔꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯅꯨꯡꯗ ꯐꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯕ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯅꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯩꯅꯥꯗ ꯂꯩꯕ ꯃꯐꯝ ꯑꯃꯗꯗꯤ ꯃꯤꯅ ꯂꯥꯏꯅ ꯀꯥꯕ ꯉꯝꯂꯣꯏꯗꯕ ꯑꯋꯥꯡꯕ ꯆꯞ ꯌꯨꯡꯅ ꯉꯝꯂꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯑꯁꯤꯕ ꯀꯌꯥꯒꯤ ꯀꯣꯐꯤꯟ ꯍꯥꯏꯕꯗꯤ ꯀꯨ ꯀꯌꯥ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯋꯥꯡꯂꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯁꯤꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡꯇꯅ ꯊꯜꯂꯕ ꯀꯨ ꯉꯥꯛꯇꯅꯤ꯫ ꯆꯩꯅꯥꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯤ ꯇꯥꯗꯕ ꯆꯤꯡ ꯉꯥꯛꯇ ꯉꯥꯏꯕ ꯖꯒꯥ ꯑꯃ ꯃꯃꯤꯡꯅ ꯁꯒꯗꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯅ ꯏꯀꯣ ꯚꯦꯂꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯨ ꯉꯥꯛꯇ ꯆꯤꯡꯃꯥꯏꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕ ꯃꯣꯡꯐꯝ ꯑꯁꯤ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯆꯞ ꯌꯨꯡꯅ ꯉꯝꯂꯕ ꯂꯥꯏꯝꯁ꯭ꯇꯣꯟ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯆꯤꯡ ꯑꯁꯤꯗ ꯀꯥꯐꯝꯒꯤ ꯂꯝꯕꯤꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯍꯦꯛ ꯀꯥꯕꯗ ꯋꯥꯅ ꯊꯣꯛꯂꯒꯗꯕ ꯋꯥꯡꯂꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯀꯨ 139ꯃꯨꯛ ꯊꯦꯠꯇꯨꯅ ꯂꯩꯕ ꯎꯏ꯫ ꯍꯥꯏꯔꯤꯕ ꯀꯨꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯐꯤꯠ 100ꯗꯒꯤ ꯍꯧꯔꯒ ꯐꯤꯠ 150 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯡꯕ ꯃꯐꯝꯁꯤꯡꯗ ꯊꯦꯠꯇꯨꯅ ꯂꯩꯕ ꯎꯏ꯫ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯊꯥꯖꯅꯕꯗ ꯆꯍꯤ 3,000ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯕ ꯄꯣꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯁꯤꯡ ꯑꯁꯤ ꯊꯥꯡꯒꯠꯂꯕ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯒꯗꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯏꯅ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯤꯠ 100 ꯍꯦꯟꯅ ꯋꯥꯡꯂꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯀꯦꯖꯤ 250ꯒꯤ ꯃꯊꯛꯇ ꯂꯨꯝꯕ ꯀꯨꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯊꯥꯡꯒꯠꯇꯨꯅ ꯊꯦꯠꯇꯨꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯕ ꯀꯨꯁꯤꯡ ꯑꯁꯤ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯩꯈꯣꯏꯗ ꯑꯣꯏꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯨꯝꯅꯕꯒꯤ ꯂꯝ ꯂꯩꯇꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗ ꯍꯨꯠꯂꯒ ꯂꯩꯕ ꯐꯨꯔꯨꯞꯁꯤꯡ ꯑꯣꯏꯕꯒꯤꯔ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀꯨꯁꯤꯡ ꯑꯁꯤ ꯌꯥꯟꯗꯨꯅ ꯑꯃꯗꯤ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕꯒꯤ ꯃꯔꯝ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯤꯅꯣ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯨꯔꯨꯞꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯆꯩꯅꯥꯒꯤ ꯂꯣꯀꯦꯜ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯑꯁꯨꯝꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯕ ꯉꯝꯂꯔꯣꯏꯗ꯭ꯔꯕ ꯋꯥꯡꯂꯕ ꯆꯤꯡꯃꯥꯏꯗ ꯌꯥꯜꯂꯤꯕ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨ ꯃꯁꯥ パꯏꯕ ꯉꯝꯕ ꯂꯤꯖꯦꯟꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯆꯍꯤ 1000ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯆꯩꯅꯥꯒꯤ ꯁꯤꯋꯥꯟ ꯑꯃꯗꯤ ꯌꯨꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯕꯣ ꯀꯧꯕ ꯇ꯭ꯔꯥꯏꯕ ꯃꯈꯜ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯏꯔꯝꯕꯒꯤ ꯃꯌꯦꯛ ꯑꯃꯠꯇ ꯊꯦꯡꯅꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯁꯣꯛ 1932 ꯉꯁꯤꯗꯒꯤꯅ ꯆꯍꯤ 150ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯤꯡ ꯗꯥꯏꯅꯦꯁꯇꯤ ꯀꯧꯕ ꯑꯃꯅ ꯆꯩꯅꯥꯕꯨ ꯃꯈꯣꯏꯒꯤ ꯈꯨꯃꯥꯡꯗ ꯂꯧꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯤꯡ ꯏꯝꯄꯔꯤꯌꯦꯜ ꯑꯥꯔꯃꯤꯁꯤꯡꯅ ꯕꯣ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯈꯣꯏꯕꯨ ꯇꯨꯡꯕ ꯃꯈꯩ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯣ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯨ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯁꯨ ꯅꯨꯡꯒꯥꯏ ꯃꯔꯛ ꯉꯥꯛꯇ ꯑꯣꯏꯕ ꯆꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅ ꯀꯅꯥꯃꯠꯇꯅ ꯄꯥꯛꯅ ꯍꯦꯛꯇ ꯆꯠꯄ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯨꯔꯕꯁꯨ ꯆꯤꯡꯈꯣꯡꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯁꯤꯡ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯎꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯨꯏꯔꯛꯂꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯅꯨꯡꯒꯥꯡ ꯆꯥꯏꯔꯕ ꯀꯨꯁꯤꯡ ꯑꯗꯨ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯒ ꯃꯆꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯃꯣꯐ꯭ꯂꯥꯛꯁ ꯑꯃꯒꯨꯝ ꯃꯆꯨ ꯃꯥꯟꯅꯈꯤꯕꯅ ꯑꯩꯈꯣꯏꯅ ꯔꯦꯟꯗꯝꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯁꯤꯡ ꯑꯗꯨꯕु ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯎꯕ ꯐꯪꯗꯦ꯫ ꯆꯩꯅꯥꯒꯤ ꯔꯤꯁꯔꯆ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏꯔꯤꯕ ꯀꯨ ꯃꯆꯦꯠꯁꯤꯡ ꯑꯁꯤꯒꯤ ꯁꯦꯝꯄꯜ ꯂꯧꯗꯨꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯨꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3,000ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯀꯨꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯨꯁꯤꯡ ꯑꯁꯤ ꯀꯦꯖꯤ 250ꯒꯤ ꯆꯥꯡꯗ ꯂꯨꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯞꯅꯇꯒꯤ ꯀꯨ 138ꯃꯨꯛ ꯎꯖꯔꯕꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕꯗ ꯀꯨ 1,000ꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫
ꯍꯥꯏꯔꯤꯕ ꯀꯨꯁꯤꯡ ꯑꯁꯤ ꯎꯖꯥꯎ ꯑꯃꯈꯛꯇꯗꯒꯤ ꯁꯨꯞꯅꯇꯒꯤ ꯁꯤꯡꯖꯪ ꯈꯛꯇꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯕꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯃꯔꯝꯗꯤ ꯕꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ ꯃꯈꯜ ꯑꯁꯤ ꯃꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯁꯤꯖꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯒꯠꯄꯒꯤ ꯆꯥꯡꯌꯦꯡ ꯑꯃꯗ ꯁꯨꯞꯅꯇꯒꯤ ꯁꯤꯡꯖꯪ ꯈꯛꯇ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯆꯩꯅꯥ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯑꯦꯟ ꯔꯤꯁꯔꯁ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯝ ꯑꯃꯈꯛ ꯁꯤꯟꯈꯤ ꯃꯗꯨꯗꯤ ꯋꯥꯔꯜꯒꯤ ꯑꯥꯔꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯕ ꯍꯦꯡꯒꯤꯡ ꯀꯣꯐꯤꯟꯁꯤꯡ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛ ꯀꯦꯝ ꯑꯁꯤ ꯁꯤꯟꯈꯤ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯆꯤꯡ ꯀꯥꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯊꯧꯔꯤꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯀꯨ ꯇꯔꯨꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯋꯥꯅ ꯀꯥꯈꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯨꯁꯤꯡ ꯑꯗꯨ ꯆꯤꯡꯃꯥꯏꯗ ꯎ ꯈꯔ ꯌꯨꯡꯁꯤꯜꯂꯒ ꯆꯩꯉꯥꯛ ꯄꯤꯗꯨꯅ ꯀꯨꯁꯤꯡ ꯑꯗꯨ ꯊꯦꯠꯇꯨꯅ ꯊꯝꯕ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯎꯁꯤꯡ ꯑꯃꯗꯤ ꯀꯨꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯀꯨ ꯇꯔꯨꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯈꯥꯗ ꯂꯧꯊꯔꯝꯃꯤ ꯍꯥꯏꯔꯤꯕ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯀꯨꯁꯤꯡ ꯑꯗꯨ ꯂꯧꯊꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯦꯟꯕꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯁꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕꯥꯛ ꯀꯌా ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯀꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯔꯛꯂꯕꯅꯤ나 ꯅꯣꯡꯁꯤꯡ ꯇꯥꯔꯒ ꯆꯤꯡꯃꯥꯏꯗꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯨ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯁꯤꯔꯕ ꯃꯇꯝꯗ ꯂꯩꯅꯨꯡꯗ ꯍꯥꯟꯅ ꯐꯨꯝꯗꯨꯅ ꯊꯝꯕ ꯑꯗꯨꯒ ꯄꯠꯊ ꯄꯨꯝꯊꯔꯛꯂꯕ ꯃꯇꯝꯗ ꯁꯔꯨꯁꯤꯡ ꯑꯗꯨꯕꯨ ꯀꯣꯊꯣꯛꯇꯨꯅ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯆꯤꯡꯃꯥꯏꯗ ꯊꯥꯡꯒꯠꯇꯨꯅ ꯊꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯡꯊꯛꯇ ꯀꯨꯁꯤꯡ ꯑꯗꯨ ꯄꯨꯈꯠꯄ ꯃꯇꯝꯗ ꯁꯔꯨꯁꯤꯡ ꯑꯗꯨ ꯂꯦꯡ ꯑꯣꯠꯇꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛꯁꯤꯡ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯖꯤ 250 ꯍꯦꯟꯅ ꯂꯨꯝꯕ ꯀꯨ ꯑꯗꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯥꯏꯅ ꯀꯥꯕ ꯉꯝꯗꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯀꯥꯗꯨꯅ ꯊꯦꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯧꯔꯤ ꯁꯦꯔꯅꯤ ꯑꯃꯗꯤ ꯅꯨꯡꯙꯪ ꯑꯗꯨꯒ ꯃꯦꯟ ꯄꯥꯋꯔ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯐꯣꯇꯣ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯨꯠꯂꯤꯕ ꯃꯈꯨꯜ ꯑꯁꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯃꯈꯨꯜ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯪ ꯑꯃꯗꯤ ꯁꯦꯔꯅꯤꯒꯤ ꯃꯇꯦꯡꯅ ꯍꯥꯏꯔꯤꯕ ꯃꯈꯨꯜꯁꯤꯡ ꯍꯨꯠꯂꯗꯨꯅ ꯃꯈꯨꯜꯁꯤꯡ ꯑꯁꯤꯗ ꯎ ꯊꯤꯡꯖꯤꯜꯂꯒ ꯁꯄꯣꯔꯠ ꯂꯧꯗꯨꯅ ꯃꯦꯟ ꯄꯥꯋꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡꯒꯠꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ 2003ꯗ ꯗꯤꯁꯀꯣꯚꯔꯤꯒꯤ ꯇꯤꯝ ꯑꯃꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯅꯈꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯗ ꯐꯤꯠ 5ꯗꯒꯤꯅ 6ꯒꯤ ꯆꯥꯡꯗ ꯋꯥꯡꯅ ꯀꯥꯟꯅꯔꯒ ꯃꯈꯨꯜ ꯍꯨꯠꯇꯨꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯁ꯭ꯇꯦꯞ ꯅꯥꯏꯅ ꯂꯝꯕꯤ ꯁꯦꯝꯂꯒ ꯀꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯕꯣꯜ ꯕꯤꯌꯥꯔꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯨꯜꯂꯤ ꯇꯧꯔꯒ ꯐꯤꯠ 300 ꯍꯦꯟꯅ ꯋꯥꯡꯕ ꯃꯐꯝꯗ ꯀꯨ ꯑꯗꯨ ꯋꯥꯀꯔ 19 ꯈꯛꯇꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯈꯠꯇꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯊꯦꯠꯄ ꯉꯝꯈꯤ ꯑꯁꯤꯒꯨꯝꯅ ꯃꯇꯝ ꯑꯗꯨꯗꯁꯨ सगाई सादुना मतुम ताबा उसिंगना बॉल बियरिंग की मथौ तौहंदुना चिंगमाई अदुदा चिंखतुना थेटपा ओइरंगनी हाइदुना थाजनरमी कुसिंग असिगी मनुंगदा मुकागी फी यावरंबा थेंगनखी मसिना ताकपदि चही लिसिंग अमा मुकी ममांगदा बो ट्राइब सिंग अदु मुका तिंदगी लंगसुंगलगा मुका फी सिजिनरमी हाइबसिनी अदुबु हाइरिबा मुकागी फीसिंग असी ngasisu chap manana chainaगी rural area singda ngasisu sizinari masina takpadi bo tribe sing asi makoigi ancestor sing adu kharadi lehuri haibani adubu makoigi jati sing adu ngasi phawba kadaida karamna leibage haibadumodi ngasi phawba thiba phangdana mystery oiduna leiri Sainagi Sichuan University dagi Professor Lin Jiang na asumna hiram asida chahi 30 hena thijanduna laki mahangna asumna hai kusing asi awang basing maida thangatuna thela thambagi maram ani oigani haina sum phongdoklami ahanba maramna makoina siraba matungda kusing adu awang basing maida thetna thamliba asi heaven da yamna thuna yoba amadi laina yobu ngamgani haibaki thajanabagini अनिशुब मरमना हाइरिबा मियोइसिंग असिना सिरबा मतुंगदा मखोइगी असिबा हक्सांग अदुबु सेफ ओइना थमनबगिदमक जंगलगी सा ngaदगी ngapthoknबगिदमक मखोइनि यौबा ngamdaba mafamda singmaisingda kaduna thetpagi अदुबु ngasai mamangdagi hairiba nainariba sing asi theory gi wa khaktani asengbadumadi karino haibaduma khangba ngamba nate aduna hairiba thawong thawdok asigi matangda mayamna mystery oiduna ngasi phawba lainaribani wari asi kamdobagi haibadu comment section da thambiramu aduga channel asibu subscribe tawdribesi nausingna subscribe tawbidaba wafam thamjari wafam kharasi thamjaraga chumthang creative channel ni maikai dagi mayamda bidai bijari